अहानबदा ngasi maruiba pausing pizari tongan political parties singda lairiba MLA amadi hana minister oiram laba mioi kaya BJP da sanglak nabagi wafam lai haina Manipur gi chief minister N Birena haikre lamdam sida fangliba afaba makhal gi ganja sing asi register tauraba pharmacy amada pinana sarkar asigi cabinet na hainaragani haina health minister L Kumar na fondokre amadi ozanipan transfer taukibabu yaningdaba fongdoktuna Biramangol college ke mahiroi singna Imphal utul lambi paring pungkhara thinglure Kurumjari Times of Manipur gi numidang pau miing tabiriba punamakpu ARUNBALA na taramna oksari ngasigi maruiba pausing miyamda sandokna pizari tongan ba political party singda lairiba MLA amadi hana minister oiram laba mioi kaya BJP da sanglak nabagi wafam lai haina Manipur gi chief minister N Birena haikre wafam asingasi Congress party gi councillor manga BJP da yaurokpada harau tayamna okladuna chief minister N Birena haikibani Kansipur da laiba BJP gi office ta ngasi pangthokiba thoramda saruk yakhiba chief minister da paumi singna hangba wahangi pakhum piraduna BJP gi wakhalon bu pamjaba amadi party asida thajaba thamduna tongan ba party dagi mai paklaba MLA amadi councillor kaya party asida changlakpa leptri makha tana party asida changlake haiba kaya amsu lairi adubu party asi national party oibna center gi luchingba singa tanakigani haiki mahakna haiki Congress party na BJP gi manungda wakhalon khetnaba laire hariba asi panghai haijabani laingak sasan parakpadagi sanglaba matam asi karigumba amata check moklaudana lairiba asina party asigi karamba party no haiba praja singna khangjaraba wafam ni haiki Honorable MLA Singh sangang nabagi approach ti laita banate adom lai do madu center gi national party ni nako center gi dagi madu gi ayaba launa na bahita do gi process ta do bu khana de tare manungi problem thodo ko leitre da hojiki moi karino khabar ama khana lewa khara di honorable unarudi ba MLA ahum duki manung duki amaga unaba kanda sumna sum state ki governor ma lakna sum changbani na hairi ena sulai kaisu thodo ko dugumba manungi leitre aduna bo reward ma yam ngai si moi de haubu dagi he day one de hair kaina de ma si sakar je solo kai de misi sakar chalo kai de dum hai lakpani da sahi ani makai henjala anda kita manga am chalani mathang dum hai ni mo mathang khoi semdoi ni na ba lamdam sida fangliba afaba makhalgi ganja sing asi register tauraba pharmacy amada pinana ba sarkar asigi cabinet na khanaragani haina health minister L Kumar na fongdokre paumi singa unaba amada minister L Kumar na makha taraduna lamdam asida fangba ganja makhal asi bharat ki oina amadi malem gi oina yengnabada yamna faba makhalgi ganja sing oi matam amada ganja gi export tauba yabagi khudong chaba lairami adubu madugi khudong chaba asi state asidagi fangba ngamhaude NDPS ki ek kaya laijarabasu register tauraba pharmacy amada sinaduna hidak puthok hanba yai amaromda yenglabadi pambi asi medicinal plant makal amani atopa state kharada yonba yabagi ayaba lairibasi karamna tobuno masigi RR na kamai tauke habadu khana yengsina bagi thabak chathari hiramasida cabinet mifom da puthokuna khanaduna ganja bu legalize taunana ba khonagani haiki pitching mahum karamba mafum da khwai tagi hena ganja pha phangge habitar ga dum tu India ni India mong ka de phangge Manipur ne Manipur mong da khwai tagi bhav je karabe phangge kong bagi mapang gi tren pan ching se ko chiri da ganja khwai phab je phangge quality of se adu hojik nangai de khoi Indian PSC machine to me Indian patient to have the possession, the illegal possession for human consumption. Machine human consumption the yadi have a to them like but high same ports machina anaba lying and never get a magta pharmacy laboratory amada restator mukli body amana madum bhajana quick taro matung the matu hega export over taragadi restart body amana aduki like pharmacy the restator people taragadi income to Shangle
Jigi loina na kaman to madu it is so fruitful for the human mankind. Oza watpagi khudong chadaba kaya mayok naringai serakta oza nipan amaga amuk transfer taukibabu yaningdaba phongdoktuna ngasi numit yungba matungda Biramangol College ki mahiroi singna Imphal Ukrul lambi pungkhara thinglure numit humni gi manungda transfer order kaktrabadi mathangi numittagi Biramangol College matam kaktana thingjelagani haina Biramangol College Student Union na lauthokre khoi saunarba mahiroi kayana college ki desk amadi bench kaya lambi gi mayaida fajinduna achat awong singda athingba piki mahiroi singi khongjang adu Imphal East District Police ki ahanba police thomjilaktuna control tongnanaba honake nakal ani gi marakta ngaihak awai akhum chatharaba tungda condition kharada yasinaba purakpadagi mahiroi singi mihut khara education gi commissioner unanabagi damak police ki maike digi sem sakhi khongjang aduda saruk yakhiba mahiroi singna laingakna Biramangol College ki oza transfer tawkiba yaningde laingak ki thausil Biramangol College muthatnabani laingakna college asibu hananaba sinbidaba karigino haibine singba ohai sing Thaba pleka sing sizinaki loinana mahiroi sing aduna pendaba kholau kaya amsu lauki government gi makaida ngasi dagi tharga numit humni gi manungda transfer tokhiba oja sing hanjlau amadi awat pa oja sing hapiu haidana press media gi thongda nisingjari kariuma numit humni phawbagi manungda waliba oja sing amsung chatkiba oja sing transfer tokhiba oja sing asi mafam ji hanjlau laktaba taradi college asigi student union amasung sadra kayanam akanba makan makhagi kong changsilakani habasi press media gi thongda hoina thamjare Iram damsida fangba herbal medicinal plant amadi aromatic plant sing ase miyamda hena fanghananaba ahanba oina district mapanda suti matam singda outlet sing hangdoktuna miyamda kanaba fanghanaba haure haina health minister L Jentukumarna fangdokre wafam sing ase all secretary ta laiba minister gi office December da pangthokpa khangatlaba miyoi singda check sing yanthokpa ge mari lainana pang fangdokibani state medicinal plants board amadi state ayush mission society directorate of ayush lamphel patka punna sinduna implementation of holidays and Mondays in 9 district of Manipur gi Sekmana Singh yanthokpa aduda SMPB Manipur gi CEO Oriba Dr. A Guneswar Sharma amadi official kyasu sarugyakhi district mapandagi khangatlaba herbal medicinal plant amadi aromatic plant sing Yokatuna Tamnanaba amade outlet ama hangnanaba khangatlaba miyoi singda minister na lupa lakh amagi check mana sing yanthoki sek sing yanthokpa mari lainana minister L Jentukumarna makha taraduna Bharat Sarkar gi Ministry of Ayush NAMNMPB gi senthang makhada khangatlaba miyoi singda senfam asi khusinna khibani maru oina piriba senfam asi lanai oina sizinanaba natte district tuda fangba herbal amadi aromatic medicinal plants sing adu khomjilaga normalizing yauna suti leiba numis singda Miyamda uhanba amadi fanghananaba honabani outlet aduda fangliba plants sing adu department asu lainaba honagani masina miyoi kayada kanaba pibatan natana senthungi fibamda achoba mateng panglagani ahanbagi oina district mapan khangatpani atai district singsu pinanaba honagani ngasi piriba senfam asina ningthina sizinaduna mai paklabadi ahanba senfam pinabasu honagani department na piriba mateng asi miyoi kayada kananaba pinanabani masida kanagumba kharana election mayagini haina sandokpiganu haina haiki Manipur gumba yamna soil la yamna fertile loy heba jaga se da khoina akhoi di resource lai jade de akhoi di laira gangbuni hedana khoina government india challa bisha pani din yebu haina bi ma khoi di lai ri but live concept the new changes the new challenges chilla ising the maybe horticulture maybe agriculture maybe state medicinal plant board koi myam sina soil de fertile soil la koi na pambi tharaga mari thorok badana yolaga paisa phangi hari paisa se sina khuna akoi ki family ki economy de kanai family ki economy de kanab targadi it's every family madana paisa phangba targadi mari state ki chakhat padu oi economy boost tawi dilondana manipur na sigi lam jireda lairiba unit mam singida koi nature gi lairiba makli resource mam sei ma se tap tawraga koi smai tawna tawraga de economy hing besen maram wadana madagi the macro economy and the national level madu phangi na habes mas ira level example nei ba Isagi sathok leitana senthok leitana Manipurna maromdom lepchaba yaroi maramaduna aikhoi khudingbakna senthok leinna ba hona ba mathau tai haina Health and Family Welfare Minister L Jentukumarna phongdokre wafam singa NMPB New Delhi ki makhada State Medicinal Plant Board SMJS Directorate of Ayush amadi Tonjau Educational Trust hanga hisnam laikai Bisnupurna khusam nana sinduna kiyamba ningsing sanglen
टिनोस्पोरा कोर्डिफोलियागी matangda pangthokiba awareness kam workshop ta athoiba mithunglen gi oiba warol piraduna haikibani mahakna makha taraduna Manipur masagi mahusagi pothok marang kaina leijaba lamdam ama oibata natana lehaw leiba pothok marang kaina puthok payaba lamdam amani adubu aikhoi gi lamdam asida marang kaina fangliba pambi singde mapan gi company singna samdoklaga manam nungsiba thau perfume hidak natraga chinjak oina yolakpada aikhoina harauna leiri masi iromdom lepsagadabani lauriba singna kawbugum tawri mahakna hai lamdam asida fangliba mahusagi pothok ase marang kaina puthok tuna senthok laina mipal tangdana lainana ba honaba mathau tai leiriba pothok mayam asigi manungda tinospora cordifolia aikhoina ningthau khongli haina khangnoriba asisu ama oiribani masi hidak sungduna sel onthokpa yaba pambini haiki Indo Myanmar ngamkhoi More Town da Manipur lainga ki makhada laiba tongan ba loisang amadi police department yauna tha sigi taratare tagi fifam thokpa maigi bill pithok tabana maram oiraga MSPDCL More na mai kaglamle hiramasgi matangda ngase More da laiba tongan ba media house ki paumi singna karam ba mafam singda mai ka kre haiba khangna bagidaba koina satuna yengsilubada electricity department asigi maru oiriba More electricity rest house IB da lupa lakh ohumga Lising humdraga mariga chaungaga kunithoi diu leiba thengnakhe masigi manungda More Trade Center da lupa lakh taragani thoiga lising marifuga chohunga marifuga nipan More Hospital da lupa lakh mangaga lising taragani thoiga chamapan yankhaiga taret ADC office da lupa lakh nimfuga mangaga lising kutraga mangaga chanipan Maudraga Mathoi, Director Mahutta, Lupa Lakh Taraga Lising Maudraga Mangaga Chamaga Contra Humdoi, PIC Moregi Oina Lupa Lising Marifugani Toiga, Chatruka Kungamapan, PIC Quarter Gi Lupa Lising Yankagani Toiga, Chanipan Kun, Police Station Gi Oina Lupa Lising Kun Mangaga, Chahumga Humpugani Toy, SDPU Police Barracta, Lupa Lising Nimfugataruka, Chamaga Marifuni Toy, Police Rest House Ibida, Lupa Lising Nimfugataruka, Chamaga Marifuni Toy, SDPU Office Ki Oina Lupa Lising Kungamangaga, Chahumga Humpugani Toy, Police CID da lupa lising kun mangaga, chamapan kuntragani toy, Women Police da lupa lising taraga taruka, chaniga kun, Police ASI Quarter dana lupa lising taraga taruka, chaniga kun, SI Quarter da lupa lising taraga taruka, chaniga kun, Second O Sigi dana lupa lising taraga taruka, chaniga kun, Wireless da lupa lising kun mangaga, Chatruk Sahumga Humpugani Toy, Police Staff Quarter da lupa lising kun mangaga, Chahunga Humpuni Toy, 11 kV electricity office ki oina lupa lising kungani panga chamri kuntraga mari diu leramba thengnakhi hairiba loisang sing asida chaurakna lupa crore amaga lupa lakh kun rongi maigi bill tonbagi record lairamkhi amaromda More Hospital amadi PIC da lairamba miyamgi yenglaga More da lairiba tongan ba community leaders singna hospital asida mai muthat pidana ba haijabadagi amuk hanna numit aduda mai haptuna ngalhanki amadi law and order Thabak Toriba Police Department More the Su Pungkhara Mai Kaklorba Matungda Mathak Thongba Higher Authority Singna Pau Fangluduna Amukhana Mai Hafke Masigi Matungda Mai Bill Khwaidagi Yamna Toliba ADC Office ta Numit Kharani Mai Mutluraba Matungda Amukhanna Mai Ngankre Amadi Trade Center Electricity Rest House IB the Su Ngarang MSPDCL na Mai Haptuna Ngalankre Masida Karamna Yamlaba Mai gi Bill gi Senfam Sing Asi Thiraga Mai Haplibano Natraga Higher Level da Wari Sanaraba Matungda Oiribara Haiba Asi Achobo Wahang Ama Oiribani Hauzik More da PSED Water Supply Department Asidi Hauzik Fauba Maigi Bill Pithok Tabana Tha Makhairom Asida More Town Manungda Ising Piba Ngamdabana Miyoi Kaya Ama Awaba Mayokna Duna Lairi Hiramasigi Matangda PSED Department Morena Ngasi Fauba Laikai da Tanker Gari Sizinaduna Ising Pibagi Thabak Fauba Laukatuna Lairi Miyoi Kaya Amadi Lanai Gari da Senfam Kaya Ama Piraga Ising Lainari Hiramasigi Matangda All Community Development Organization Moregi President TS Buda Maitaina Paumi Singda Fongdorakpada Haukiba Numit Kharanigi Mamangda Moregi PSED Department Maigi Bill Thidabana Maika Kibana More Manungda Ising Pangdabagi Awaba Kaya Mayoknori Amadi More Hospital Yauna Maigi Bill Tonba Asida Athuba Matamda Manipur Laingakna More Miyamgi Awaba Yengbiraga Athuba Matamda Thabak Paikhatpiu Haina Laingaki Pukning Singsinki PSED Department ki makhada Water Supply Department na More da piriba ising asi matam kaya gi mamangdagi laktabana More Praja Huji kham thengna awaba du mayoknare Masi haribum ising asi akoina department da hangjaru matamda government gi mai kakhibadagi ising asi pibangam dabani hai masi More Praja gi khanbi duna Manipur gi laingakna
हाइबा मई से पीबीदुना मोरे प्रजाना खमथेंग वारिबा सिदा मतेंग पांगबियु अदुगा मोरे हॉस्पिटल गिसु ममांग मई कई हाइना पाउ ताई हाइबा सिसु मियेंग संघनिंगी होजी होजी मोरे सिदी असाब मफम ओइबना मोरे सि इसिंगी यामना दरकार ओइबा लेते लाइरन मरम ओइबा नोंमगी सुरगा चाबा मफम ओइबना इसिंगी अवाबा से अदुकी मतिक मायोक नै हाइबा इसिंगी अवाबा सिबु मनपुर की लेंगांगना मियेंग चंगबिदुना अथु मतमदा इसिंग असि वाटर सप्लाई की इसिंग असि थाबिनबा हाइजरी हौजिक पाउगी मरकथन अत्यन ब्रेक अमतंग लौजरी Coil Green, India's #1 genset brand by Kirloskar Efficiency Integrated, is now in Manipur. Generator range 2.4 kVA to 1010 kVA DG set. Automobile engineering works at New Chakon Road, Imphal East MI Store Building, 1st floor. Contact us at 9862 56601 or 0385245211. Authorized dealer, Kirloskar Gensets. ब्रेक मतुंगदा मखाताबा पाउ पिजरी लाइक हाइबा खक्तना खुनाई अमा फगत हनबा ngamloi हौरकलिबा नहा सिंगना हौना लॉन्चेट अमदी मथौ मसक खंगबा यामना तंगाई फदे हाइना यूथ अफेयर्स एंड स्पोर्ट्स मिनिस्टर लेटफाउ हाकिमना फोंदोक्रे वाफम असि ngasi खुमल लंपाक स्पोर्ट्स कॉम्प्लेक्सता लैबा ऑडिटोरियम द ngasi स्टेट NSS सेल अमदी डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट्स अनि खुसमना पांगथोकिबा NSS लिंखत किबा चही यांखै सुरकपगी गोल्डन जुबली की थौरमदा अथोइबा मिथुंगलेन की ओइबा वारोल पिरदुना हाइकिबनी मिनिस्टर मखा तारदुना मतम असिगे लाइरे खुतम असिगा ममांगै मतमदा लैरंबा मवोंगा यामना खेनरे अनौबा टेक्नोलॉजी कयागी खुदोंग चाबा फंगलबसु मतम असिगे महिरोय सिंग असि लमचत साजे थक्सी कासी मांगथरकपगी चांग वांखलाकली महिरोय अमदी नहा ओइरिंगे मतमदा इमुंगी लैकाइगी अमदी खुनाइगी याइफनबा थबक खरा तौरुंगे हाइबगी वाखलोन चेनबा मथौ ताई अतोपदा मतेंग ngaidana atopagi mateng ngaidana hotnaba kanbaga loinana iromdom lepchaba ngamlabatada khunai asi ahongba kaya lakani haiki imana ipana bazar de building amle adage sida dukan amle ege dule masana sikem pothokpa ngamdraba laina amakhak achobam nawada yolani building do loire khwai tagi lubadi isana senthok lambira isana hingjanaba karino hotnaba migi karani mating da hingdanaba hotnaba ise satra naharon noigi wakallon oiba kanda khak akhoigi society akhoigi samaj sida ahong bala kani aiba ai thajabani Thauram Mapugi Warolda Youth Affairs and Sports ki Commissioner Bobby Waikomna Inkalakliba Naharul Singh Amadi Mahiroi Singda Civic Sense ta natana kathokpugi wakhalon chenba udre maram aduna tungda khunai asigi lan oigadoriba nahas ngasigi mirol na khunai asida kaitharagliba amadi lairiba asoiba mayam asi samdoknanaba amata oina honaminasi haiki kogi kathokpugi wakhalon si chelakpa loina dum tawjare laikai da karida rakhogi society sidadi sigma kathokpugi hainabi chanabi amusule koi local club sing sina yamna choba thodang loba aduna thoidona kathokpugi thabak asidi yamna luba pot ama oirodra na khanje hana di chahi 3 de na kudra manga something haira me youth sikar handara mane na ha wari bai batare sigi mayam sigi role model oise khoina afaba thabak tawr kana mayam interaction aduga khoi lebak si afaba lebak adugumba koi gi bebhar da karida chanrol pathap mayam se si mina hana di respect tong lebe se amuk hena chesan naba School college ke adage lakpa NSS volunteers amadi mahiroi singna sarugya kiba thorom adugi saruk ama oina minister letpa hakimna isingna thawaini umangkansi long live NSS haiba kholau ke apuba NSS volunteer amadi mahiroi singi oiba rally ama lamthaki loinana national amasung international gi thakta pangthokpa NSS ki program amadi competition ke ada makok mathang tarakpada natana sarugya roba volunteers singda manamatum su yenthoki Pau Merkhan attend break amatanga luxury. Maitai Singi Puari ga Sagon Aduna Laklaba Mafam Ama Oiriba Sagol Ban Thangapat the Ladiba the Thangapat Restaurant and Departmental Store Ngaihak Awaba Pothafam Ama Oibata Natana Restaurant Manung the Yaujariba in Bill Departmental Store da Adongi household items sing su phangbiragani
Veg amadi non-veg ki menu items singna adom gi taste bud pu satisfy oihaliba menu items sing enjoy tobiyo. Amadi Thangapat ki view enjoy tobiyo. Langston Biraksi, the Thangapat Restaurant and Departmental Store. Break matungda makhataba pau pizari. Federation of Government College Teachers Association Figok Tana College Oza Sing the Su 7 Pay Pangalu Amadi Tongan ba Davi Sing Tanduna Ngasidagi Kongjang Sangsin Bahokre Ngasi Ahan Banumita Tongan ba Government College Sing Mass Schedule Lift Loduna Kongjang Changsin K Mass Schedule Lift Lokiba Sina Maram Oiraga Government College Ayamba Kontak Lansike Association Asina Sangsilakpa Kongjang da College Oza Singh Amadi Mahiroi Singhna Mapung Phana Mateng Panglakpada Thagatba Phongdorakli Loinana Association na Taliba Demand Singh Phongdrifauba Khongjang Sangsinkhigani Hairi Churasanpur Faizol District Education Employees Union CDDEUE Sinduna Manipur Langak na semniba revision of pay ROP yaning daba phongdoktuna protest tawkre revision of pay asina maram oiraga hana higher secondary amadi government school gi oza singna fanglamba salary adu hanthahale hairi union gi members singna tongan ba kholau kyaga loinana YPA dagi hauraga rally ama chatlaba matungda DC Surachanpur amadi DC Faizolda memorandum amamamsu pishinkhe Sangsiliba Khongjang asigi matangda union gi executive member Angam Haukifna Pendaba wafam kayamasu phongdorakhi. When the ROP is under process, all the teachers in the education department, we are quite happy and we wait eagerly that there will be a change and rectification in our pay. But unfortunately on the 11th June 2019, when the ROP is released by the Finance Department Manipur government, we are shocked. The mass of teacher community are shocked and we feel discriminated and we are humiliated. We are not going to fight for anything which is not for the teachers, but we know our right and we know what is ours. And Republican Party of India AG Manipur State Committee Hayeng Party asigi National Presidential Oriba Ministry of Social Justice and Empowerment gi MOS Union Minister Ramdas Atwale na hogdoklagani haina party asigi Chief Convener Oriba Mahesh Thongnaujamna phongdokre wafam asing ase Kaisampa Churachanpur parking da pangthokpa paugi mifam amada phongdokibani paugi mifam aduda United North East Committee gi Presidential Oriba RPIA Assam State ki President Hitesh Diori su sarugyakhe Chief Convener Mahesh Thongnaujamna haikibada state asida RPIA gi Manipur State Committee gi office ama hayeng party gi National Presidential Oriba Social Justice and Empowerment gi MOS Union Minister Ramdas Athwale na Kaisampat Sisipur parking da hangdoklagani hayeng nungchil Union Minister ase Imphal da thunglabaga committee gi office hangdokpaga loinana lamboi khonangkhongda miyam gi achoba mifam amsu pangthokani Union Minister na Imphal da leiringai matamda Social Justice ki makhada state asida paikhatliba thabak sing gengsingani haikhe Manipur dasu hayendagi officially state office lairagani plus Republican Party of India gi mayam mioi kya lairaga kanna right to equality baba Ambedkar na haibiramba Republican Party of India gi founder na haibiramba amaga chapma nai haibi right to equality the focus tawraga mayam changsin winabagi process laizaragani haitai Paugi mifamatuda sarugyakiba RPIA Assam State ki President Hitesh Diori na RPIA gi State Singi Committee sing hangdokpagi saruk ama oina Manipur State ki oina su heng hangdoklagani North East ki oina apunba United North East Committee ama su semduna North East bu hena sokhat hanaba honaragani haiki He'll talk with the public. He'll attend every, he will discuss about all the disabled persons' problem, about NGOs, about our party programs, everything. So he will be landing tomorrow around 2 o'clock. After that, we are going to have our office inauguration program. Then after that, we will go for our public meeting, Republican Party of India meeting. Then after that, he'll have his lunch and he'll go for disabled some area to see those NGOs. And after that, he'll have his prayers also tomorrow. So we are going to have a great time tomorrow. And also I would like to tell all those media friends here that our newly a committee is been organized, our committee is formed in northeastern level.
that is to unite all the 80 states of Republican Party of India. Akaknaba pauma fangbadagi Indo Myanmar ngangkhai paringda ngasi ayu pung 6 taba matamda More da leiba nifum doi suba Assam Rifles amadi More Commando gi kangbuna ngasi ayu pung 6 lom taba matamda thiba humbugi thabak sathabada Indo Myanmar border area gi border pillar number 80 manakta gi tongan ba mafam ani dagi khutlai kya fagat pangamkre fagalaba khulai sing adudi AK-56 rifle ani kapayari ba nongmai maru nifu kamanga country made pistol ama Chinese hand grenade anini fagalaba khulai sing adu ngasi More police station da media gi mamangda putoklaba matungda makhatana lokhat fam thokpa thabak sing lokananaba More police ta sinakre Imphal East District Police Commando gi kangbu amana ngarang numidang athengbada tampaki mafam singdagi cell khaibada chenaba aina thinkraba lalho luf KCP noyon gi active cadre ama Imphal West gi uripok chairaf maning area dagi fagat kre faraba miui adugi moming thangmaiban yumnam laikai dagi tongbrom Anil Allies Anan Sing sahi kuntragani thoi apokpa laikhidraba ti ibohan bi sing kawi police tagi fangba pawgi matung inna Imphal West ki charap area dagi aina thingkraba lalholup amagi miyoi khara leire haiba akaknaba paw ama fangbadagi Imphal East District Police Commando gi additional SP Operation TS Krishna Tombi gi instruction makhada OC Commando Y Saktishiana luchingba team amana sang sinduna frisking sacking chathabada tongbrom Anin Allies Anan hariba miyoi asi faba ngamkibani police na verification chathabada mahak ing sok lising aniga tareta UPPK United People's Party of Kanglei Paki self-styled Sergeant Luwang Sakauba amagi makhada lup asida yaukibani tungda KCP Noyon group ta yauduna lup ki sel khaibagi thabak tauba miyoi ni haiba khangbangam khi makhataba ain gi oiba thabak sing lokhatna na bagi damak Imphal Police Station da kusinakre hairi Kaksing Municipal Council na 14 Finance Commission Award 2016-17 gi sentang makhada Kaksing Supermarket ta Kaksing gi mapaldagi Kaksing da lalon itik tauba lakba ichil iche ima evil sing khaktagi oina nauna saba women vendor set among asi sangaba loinana mau kwetel fongkre Kaksing Municipal Council na sinduna pangthokiba ngasigi market set sangaba gi thorum aduda Kaksing Assembly Constituency gi MLA Y Susandra amadi Wabagai Assembly Constituency gi MLA MD Fazur Rahim na athoiba langbirak pasing oina sarugyaduna Kaksing gi mapandagi lakpa nupi singi oina reserve tawduna saba women vendor set adu sangabaga loinana nongmakhaki oiba mau kaithel adu hodokhi maugi ichal ise ima evil singna yonana ba porakpa manama sing uhai wahai amadi makhal kaya gi laijara sing Kaksing amadi Kaksing ga khulona ba mafam kaya dagi lakpa masing yamlaba miyoi kaya na pamna lainakhe mau kaithel adubu Kaksing Municipal Council JNG VO amadi AKSU gi volunteer kyana ngak sen badanatana lamlap na lakpa maugi ima evil singi pot yon badasu mateng pangkhe thorom gi athoiba mithung oikiba MLA Y Susandrana matam khara ching tam ani gi marakta wakal tanadabagi khaibung tanarure adubu ngasidi madupunumak adu mangkhre Manipurda Paripuri dagi hauna ching tam amatta oina khundamina duna laklebani tamda laiba miyoi singna chingda lairiba ichil inaw singbu nungsi aduga chingda laiba singnasu tamda lairiba aikhoibu nungsi habase ngasi Kaksingda pangthokleba mau kaithel asina khudam amani haike mahakna makha taraduna hai maugi isal iche singna Kaksingda kaithelda lake harabadi chayolgi natraga tha amagi manungda akaknaba numising pibiu madugi demak soidana mafam sinjage haiki Lamdam asida mahurol dagi hauna maitei pangal amadi maitei anigi marakta tatna thana yadraba mari ama lairiba asi lining tinadabana maram oiraga tongan ba amagum unariba asi achetpa anakpa mari leinei haiba tungi mirol na khanghanabagi damak maitei pangal khunthok ningsing numit ama pangthok lagani haina maipak ningthau committee Gi convener BK Moirangsana ngasi Manipur Press Club ta pangthokiba pawgi mifam amada phongdokre mahakna makha taraduna maitei pangal khunthok ningsing numit asi pangthokna nabagi damak lakliba November gi tang 8 amasung tara asida seminar ama pangthokpaga loinana miyam gi oiba waref ama lawani seminar asida puya naina baseng historian professor amasung akhang ahikya na seminar paper sing pabigani asumna laibaki oina pangthokodoriba numinini gi seminar asida miyam na amadi tongan ba luf organization singna ban blockade chingba tobidanaba haina haike loina na committee asida spokesperson MD Ravi Khan hai pangthok doriba seminar asida Manipur khakta natana Manipur gi mapanda khunda khiba maitei amadi maitei pangal gi historian singbu
Bangladesh, Tripura, Myanmar, Assam da baton tauzari Maitai Pangal amadi Maitai gi marakta lairiba history asi asuki matik mayek senghandina na bahona bada sarugyanan magidamak lakliba October gi tang kun faw gi manungda resource person singi seminar paper sing committee asi da yaholang na ba hairakli paw gi maraktan atian break amatanga laujuri nupi ekhoi gi di khongthang khuding seksiningai gi seksiningai ngaktani Pamatam Kudimakta, Aina, Chexinduna Talakli. Adubu, Mausai Kongchatnina, Kudung Tiningai Atumak Oi. Manipur Ahan Boina, Iramda Masida Sajaba, Ningol Kudo. Adubu Masidia Koi, Tinganingai Oidri. I Kogi the Mug, Bright Enterprises Ki, Ningol Kudo. Break matungda mayam bamukana taram noksori Imphal Municipal Corporation IMC na sinduna swastahi seba plastic waste saramdan amasung source segregation of municipal solid waste yumfam oiba plastic van gi campaign ga mari lainana mass rally cum awareness program ama pangthokre rally adu IMC office tagi lam tharaba matungda Verodan school amasung ima kaitel ani karak fauduna GM hall da lamthungpam oiduna mapung oiba thoram pangthoki GM hall da pangthokiba thoram da saruk yakiba mahut ki commissioner M Joina haukiba chahi mari manga rom asida ka hena plastic sijinabana leibak lehau fagalaktaba plastic mai thabadagi tholakpa maikhuna mamagi puknung da lairiba angang fawbagi soinai halakpa fawba yauri maramaduna aikoi khudingmakna yariba makai plastic sijinadana ba honasi September ki tang tara mathoi dagina October ki kuntaret fawgi manungda miyoi amana natraga self help group singna plastic khongot tuna kwaidagi yamna purakpa group singda ahanba anishuba ohumsuba khanduna lupa lising kuntra lising kun amasung lising taragi oina mana piragani haiki satadoriba aikogi khongjang asida aikoi yumthong ki plastic si individual singna warasu self help group na warasu NGO na warasu puthoraga Imphal Municipality Pisalaga Koisi September 11 dagina October 27 mok thujagadabani maduda khwaidagi yamna puthorakpa adugumba asai group to the aikoina plastic puthorakpa da aikoina first prize da yamdrabada 30,000 second 20 third 10,000 da also piraga aikoi mayam da incentive piraga araiba aikoigi hana yum da plastic si single use ke ju yarege khomdoga madu loisannabagi so pandamu thamjabani aikoi leiriba citizen khudimona laira anang khaidaba amot paiba posi punamak mangmane masi punamak aikoi gi mafam chan thambiraga fajana loisenmina ba aikoi punamak khongjang ji changseminaji Lalholu PLA ginim fumathoi suba mapokumon numit ke mangoi nana Manipur gi yaol ihoda thawaina pontha pikraba athoba thobi sing loinana ireisa sing khuding makpo ikok nona ikai khumnaba ulakpaga loinana yaifa pausel pirakli laingak na thingba thamkraba Revolutionary People's Front RPF ki president Irengbam Chaurena khojek biduna thadrokpa yaifa pausel gi serol aduna ning tamba miyam gi laingak amasung saukhatpa haiba ahum ase amaga mari lainaba khunai gi punsi khongset amani khongset ase mari makhong chumna chatlabadi khunai adu ing tappa nungaiba yaifaba amasung atopa singna ikai khumnaba khunai ama ohelli ngasi aikhoi gi Manipura asigumba khunai gi punsi mahing ama hingba ngamdana lairiba asi aikhoi gi wan thok leitraba ning tamba asengba mapu oijedraba miyam gi laingak amasung Quran bantagi oiba arang araki chokhatpana masak takpa khunai ama oina lairakpadagini Manipurna sahi humra rom ase India gi fiban nungda asumna lairakpa asina ohellakpa khunai gi fibam asi yenglurabadi aikhoi gi khunai asi kuina Manipur oina hingduna laiba ngangkhigani haibasi thajaba oidre haina hairakli ohang asigi pakhum aikhoi ngasigi mirol na thihaudrabadi chahi kharagi matungdadi khunai asi miraiba ki khunai da lopsin kiduna chahi sa kaya matik mangal naina topa khunai ema oina lairamba saktam adu lairai haiba adu utpangam laroi haina hairakli serol aduna makha tarak lebadi
थौसानदना एगी कानबा खक्तदा ओइना मियेंग थमनदुना हिंगननबा होनरगलिबा असिना खुनाइगी सोसिगलबा फिबमसिंग असिदा हेनदो मतेंग पांगसिनबा ओइना थोगले खुदम ओइना ngasi Manipurda mitop kaya sangsilaktuna mipainingai oiba fibam amada ohelagliba asi kanana makhoibu pusilakpano amasung makhoigi hingnanabagi pambai kanana pibage haibasi hangba yaba wafam oirakli masi aikoina isada hangjaraga khumjagadabani amasung madugidamak kari tawgadage haibsu aikoi isana lawjagadaba firef ki makha pongedabani masigi mahutta aikoina India lainga ki chatna kanglon ama Manipur gi yaifanabagi damak sembiraknaba natraga India laibak pombagi semliba chatna kanglon adu Manipur gi damak yenglaga semdokpinaba wakatluba haibasi isana tawjagadaba thabakpu makhoi gi yaka yengdrabadi karisu tawba yaroi haina khanba mikha ponbada hainakraba miyoi kanglup singi sungsin kraba wakhalon gumani Wakalon asina kaidongway dasu kunai asida lairiba mipainingai oiraba fibamsing asi laksinba khak ngamloi maramaduna ngasi aikoi gi mangda kunai gi punsibu singnaduna lairiba India lainga ki machil kaya longba thausilbu mayoknanaba ngamnanabgidamak aikoi gi thauna loksing puthokhtuna isage thaudang lawjaba ngamba Manipur gi asengba masasing oinanaba amuka hanna paujenjari harakli India government amadi Manipur government anina September 15 dagi hauna salaiba hogodoriba motor vehicle egg rule asigi matangda apunba Thoubal district auto rickshaw diesel drivers and owner association asilagang asi Thoubal mela ground gi mipun sangda achoba mifamama pangthokre mifamaduna laingak na nauno chalaigadoriba ek asigi afapatta kaya kofna khana nainaki tungda tongan ba waref kharasu mifamaduna lauke waref sing adudi ngasidagi Paraga tha ahungi manungda auto association da yauba gari drivers amasung owners pungnamaki toliba tax thidokpa licensing loba natraga tax thidoknanaba matam pibinaba Thoubal DTO da haizaba piriba matam haibadi tha ahum asi fawbada MB Inspector Amadi SP Traffic Police na auto singda chathariba drive asi lefinaba haizaba toliba tax sing thidoknanaba amadi license Launanaba photo kamnanaba auto taxi driver sing tagi oiba table ama hangdoknanaba haizaba haiba wafam sing yauri makha taba waref singda ngasi September 13 fawbada number lowraba gari singda insurance free oinanaba haizaba ngasi dagi tha amagi manungda Manipur laingak na thokpiriba license amadi tax makhal khuding makki achumba rate ki drop ama pibinaba haizaba ngasi dagi piriba matam tha ahum asigi manungda taxi driver singda harassment piba faba punba tawramlabadi Thoubal district ta passenger seliba gari sing senba lepa amadi gari gi fitness pollution launanaba machine Thoubal gi MVI office ta thambinanaba haizaba haibana chingba waref sing asini Kaksing district ki arong khunou dalaiba Health for All organization ISFAO na lamdam adom gi chahi humpugi mathakta leiraba ahal singbu pukning thogatpa oina ahal humpuda organization asina piba all age pension card ngasi yanthokre ngasi ISFAO gi office ta pangthokiba card yanthokpagi achamba thoram amada organization asigi secretary Haikrujam Prem Kumar na hai hianglam kendra gi manung chanba arong khunou awang arong khunou makha amadi mayang imphal kendra gi manung chanba lafupa tera gi manung da leiba khwaidagi ahal oiraba nupi yangkhai amadi nupa tara khangalaba matungda makhoigi pukning thogatpa oina scheme asi organization asina hodokpani scheme asina khangalaba ahal singda tha khudingi oina lupa chani pinanaba sem sare scheme asi sarkar gi hiram amatada mari lainade harodana scheme asi ISFAO gi staff singna khanna nainaraba tungda ahal oiraba singi wakhal nungai janaba staff singna sel puthoknaraga pigadoribani aikhoina matam laiba khibikta ahal laman singbo nuksina luna toksi loinana makhoina wakhal nungai ridaba thabak amata tawrosi haina miyamda afil torakli miyo amamda akoi pa thamagi pa sani akoi pension scheme asi akoi pijagadomni akoi tha ahumri leraga akoi tha gi di akoi pijaroi paisa si akoi yam natamnina matam gi akoi program gi matung ina akoi na kaujaraga pension asi akoi loi yenthok chagani piji dogi ba pension asi akoi department kanam ta akoi mari lenate sumna khaki akoi NGO gi organization fund amadi akoi gi akoi tongan ba akoi gi hafauna paijaba project singi staff singdagi akoi yanara matunda donation kharaga tominaraga sotha zaraba adagi ngasagi ahal lorba singi kitang mating pangbije haiduna wakhalonda singalaga pension scheme asi pijabani
Irawat Celebration Committee na mamang thagtagi tongan hiram singda khagalaba miyoi singda piba award lanthokpagi thoram tha asigi kuntrada palace compound da leiba sumang lela sanglenda pangthokadaba thoram singda khusinnaragani haina committee gi cherol amana hairakli serol aduna makha taribadi Irawat ningsing mana 2019 saknai daba Manipur nationalist amasung miyam gi luchingba RK Ranandrjita khusinnaragani Thiam Meda Chandra Journalist Award 2019 Paumi Sonia Soren Sangomda Khusinaragani Thoksom Achoba Integrity Award 2019 Social Worker Sunil Karamda Lystrom Bram Singh Trade Union Award 2019 Manipur BDF Welfare Association da Nongmai Them Iboton Teachers Award 2019 na Saknairaba Oza Ningthaujam Binoida Hizam Achoba Sinmi Award 2019 na Oina Munanda Khundrakpom Money Driver Award 2019 na Driver Konthaujam Nauba Maitaida Huirem B Chandra Farmers Award 2019 na Saknairaba Lomi Langonjam Kulada Aduga Dr. Kangjam Solochana Purple Comedian Award 2019 na Saknairaba Comedian Laukrakpom Hemantada Khusinaragani Hairi Jananeta Irawat Memorial Trust Zimet Juribam gi Lifetime President Dr. Chandam Kamal Singh na luchingduna ngarang dagi hoduna chatharakiba thorom gi saruk ama oina ngasi su Juribam gi Divong da laiba Divong Government Junior High School da Jananeta Hizam Irawat Thabum Irawat Man Kamari Lainana Irawat ki matang da awareness program ama pangthokre thorom adu da Zimet ki Lifetime President Dr. Chandam Kamal Singh resource person ama oina wangangke matungda mahiroi singh da lamyan ba Hizam Irawat ki maramda uhang Duna Mahiroi Singa interaction su taunake ngasigi awareness thoram asida Jimet ki lifetime president Dr. Chandam Kamal Singh Jimet ki vice president ke Khumanjao Jimet ki joint secretary M Romeo Singh finance secretary T Sanjit Singh organization secretary M Santa Kumar Singh Jimet ki member L Kiran Singh su sarugyakhe Irawat Celebration Committee Hairok Area Lomi Lup Nasilaga Ngasi Miyam gi Luchingba Lamyanba Irawat ki Chahi Chamaga Kulhumdoi Suba Mapok Kumon gi Thoram ama ngasi Hairok Part 2 Maning Laikai Mipun Sangda Pangthok Thoram aduda Thobal District Police ki SPS Ivom Chana Chief Guest Hairok tagi Social Worker Lystrom Krishna Das na President amadi Hairok Jila Parishad ki member su oriba Thobal Jila Parishad ki Upa Adaksha T Nungsi Amadi Hairok Part 1, 2, Amadi 3 gi Pradhan Singh na Guest of Honor Singh Oina Sarugyaki Lamyan Bahizam Irawat ki life size photo da Chief Guest na Luching Laga Laishu Katpa Tongan ba March Part Contingent Tara na Irawat ki photo da Salami Piduna Ikai Kumnabu Utpa Amadi Akang Ahi Kayana Lamyan ba Asina Lobiramba Tabak Kaya Bu Singthaduna Wangang Bana Ngasigi Thorum Adugi Mapung Oiba Saktam Oike Cultural Troops Sing na Nat Kimari Lainaba Thorum Kaya Su Utki Paugi Merthan at 10 break Amatanga Luxury Kangla food product ti iram nong ya seng ma mahong yeng dio garlic mixer khatana tana kangla gi no food item singi mahok kangla bada ngauroi do kana bu leibagi kangla Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at Rs 10,000 only. For more details, please come and visit our Lamjingba Times office at Uripok Laikurembi Laikai, Imphal West, or contact us at 8837-353352 or 9402-991-938. Break matungda makataba pa opizari Ngasinung tilpung taraga nithoiga makai rom tarpa aduwaida khudeng thabi check post tagi tara nithoi suba Assam Rifles amadi More Commando gi Kangbuna More dagi Imphal tamna lakpa Burma gi Canbo Bike amadi Scooty ama check tawgi thabak chathabada WYP
Lising Yankei Fagat Pangamkre, Fagalaba WY tablet sing adu international market ta lupa crore amaga lak Yankei rom gi mamal oigadabani, Faraba sing adu Myanmar dagi Mr. Pios Lamkohong Malsong amadi Mr. Hongkolet Toktang Kowi Hairi. State Council of Education, Research and Training SCERT na sinduna samagra siksha senthang makada numit mangani chupna chathagadaba ahanba Nista Integrated Teachers Training Program ngasi lamfel wat laiba ICM gi conference hall da hudokre hudokpagi thorom aduda sarugya kiba Education Ace amadi SPD samagra siksha gi director TS Kiran Kumar na ngasi pangthok liba training asina oza singda kanaba kaya piba ngamlagani pangthok liba training asi India gi oina ahan bani mamang thakta oza singi training kaya pangthokre adumakpu ngasi fauba pamliba pandam adudi phanghanba ngamdana lairi lamdam asida lairiba oza pumnamak amuktadi training piba ngamdabani na khudong chadaba kaya thengnaramba adu kokhanba ngamlagani ngasi training phangliba khangalaba oza chama kun asina class 6 fauba takpi tembiriba oza kaya da amuk hanna training pigadoribani India gi oina oza lak taraga rom training piriba asi chahi asigi December thada loisinduna olakpa sahidadi training asigi mahi chaba hauragani haiki training tawagi my cascading model haidana NCRT natraga nipana training tawnaba akhoi center jing lei hariba center sing jida akhoi gi SCRT gi natraga diet ki oja sing jalani hariba oja sina mu akhoi gi siragi oja group khara mu khallani khalli oja sina mu mathang tarakpa matamda training tawkanda phase mari manga sum lakwa sida ख्वाइदगी मखादा अखोगी ट्रेनिंग तौबिरिबा ओजा सिंगिना ngasai mathaka leiriba pandam duga makhada training tojiga ohoba mayam leiba aduna ngasai nistha sigi makhada di akhoi NCRT sina direct akhoi training je pira matungda hariba oja sina tawrabanina marakta ahoba du gap to ama khatang khangnina ngasai gi magi theme du phangnana ba adugu masilakpa training ni hujing ngasi chathariba akhoi training program si khangatlaba moi chamaga kunni सेजा कोई हयंग अनाय यावरागा दिहना खितंग हेंजनबुदि हापि अदुना हारिबा ग्रुप सिना मणिपुर दा लेरिबा क्लास 8 फाउगी ताकदरबो ओजा म्याम से अमुक्तदा मोस्ट लाइकली इन द मंथ ऑफ डिसेंबर जनवरी स्वाइगी थादा अखोई पक्तकना तोरकनी Similarly, Manipur is rich in heritage and also rich in local environment, greenery. So how local environment and rich cultural heritage can be embedded to the education system and children learn by using that has been done. Even your Manipuri classical dance also, how that can be embedded in the classroom to learn science, to learn mathematics, to learn languages through art and heritage of craft. So all these things have been integrated in the course modules. We hope this will be interesting for the teachers and the teachers will be trained in a way to take up innovative methods, approaches in the classroom and help children to learn. Igi Khongul Langdai Wari Koba Khongchit Ama Maniwit ki Thomi Singna Sarugyaduna Bangladesh ki Damak November Tarada Imphal Thadok Lagani Haina Maniwit ki President Arun Thangjamna Haikre Ngasi Thangwaiban DM University campus da laiba ima khunthok hanbi sanglenda pangthokiba paumi singa unaba amada mahakna makha taraduna Bangladesh da khundariba maitei singa aikhoiga lainuriba mari hena chesin hanabagi pandamda satkadaba khongchet asida nat ki oiba thoram u sara thaba mayam sakhang maikhangnaba amadi maru oina football match su sanagani haike November 12 da Bangladesh ki achoba kumhai ama oiriba Buddha Purnima da nat ki oiba thoram sing maru oina puthokadabani Maniwood ki thomi punna humdra henbana sarugyaduna chatkadaba khongchet asida hena mai pakpa oina naba member singna thawai haksang yauna honasi haina mahakna haiki hoi cultural program yauri tree plantation yauri aduga interaction ki program yauri aduga maruina football match su sanagadaba leiba sigumba aduma khongchetni yamna maruoiba khongchet amani masina aikhoigi marakta Bangladesh lai bichil nau singa koi Manipur da lai bichil nau singi marakta aikhoigi Manipur ki chanaba culture ki oiba sigumba myam asi koi sakhang minakanda koi tana minarakanda aikhoigi relation ama koi thain dagi leijar relation adu sagan nabagi pandam dane koi chachagadurba khongchet asi
Manipur University Student Union Musuna Sinduna Nominini Subna Sathakadaba Inter-College Literary Meet 2019 ngasi MU gi Centenary Hall da hodokre ngasi hodokpagi thorama duda thoiba mitunglen gi oiba warol piraduna Dean of Student Welfare gi Professor Ratan Kumar na hai ngasi gi hogalakliba mahiroi singda nationalism amadi patriotism gi wakalon fahun nana bagi pandam da literary meet asi pangthokpani mipum khudingma ki wakalon da marebak nungsiba fawba haibasi yamna mag darkar oi maram aduna hogalakliba mahiroi singi wakalon da marebak maramdam nungsibagi wakalon chelhanbata da punsida hen mapung phaba haibadu oigani haiki Japan thabak Japan je tigada ba soka da thamuk bi koi to hoya di habisi tambi gre si mo ki tong da du yaw ga nei ana sibu ba ki feeling si ai koi da leite ai koi sarkar ni ya da ya ni ha ni so jana to ha ni ai koi isa ki so da ko ne na khan ba na ai koi na wa ku si se wa da ni corruption thori si hato no mo ki thoro ko si ai koi da ma du sense of belongingness ai ga ai koi si ma si so ko ni ko ai na si ma si ire wa si so ko ni ko ha si khan Kumza lisingani kunithoi fawbada Bharat ki mafam khudingda malnourished oiba mioi amata lehaloi haiba Prime Minister gi Pandam Makhada September tha ama chupna chatharakpa Rashtriya Poshan Mahagi thorom ngasi akampata laiba ivudo Wangprin Chawba Sanglenda pangthokre Imphal East District Administration na Ucheko Nongchup Jila Parishad amadi Torban Khetri Gram Panchayat Khongman GP Ucheko Nongchup GP amasung Ucheko Nongpok GP ga khusam naraga sinduna pangthokiba thorom aduda Ucheko Nongchup ki Jila Parishad oriba Seram Nekena Angalwadi Workers Helpers Asa Singapurna Sarugyaminaduna GP Singh asina konba mafam singda laiba angang sing amadi mama oivi singda awareness pinanaba thorom asi pangthokpani lamdamasida laibiriba miyam Punduna environment, health, pollution na chingba hiram singda khana nainabagi khudong chaba amasu lawani haiki. Asagi laibiriba kano sing mayam si punna khangminaraga akoina hena masama phaba angang mayam mama dagi mama gi health nutrition ade singma mayam si da focus tawraga pangthok chabani yam laibok phaba na PhD gi su environment ki kari gi adagi sing thaknaba phaba phangbagi aduguma mayam amsu discussion sida yawgodori aduna sumaina apunba akoigi collective team mama khak semgatlaga lamdam sigi tongan ba aspect sing sida health to boiro adagi akoigi environment ki oiro pollution gi oiro punna khanabagi achoba tanja ama pibi badugba thauramni haje Thongzu Part 1 Gram Panchayat na sinduna haukiba September kunithoi nongmaijing numita kakwa lamdaibung community hall da Poshan Abhiyan ga mari lainana Poshan Mahagi thoram pangthokre thoram aduda CDPO Imphal East Safam Medani amadi atai masak naiba miyoi kayaso sarugya ke thoram gi sarukama oina Angalwadi Center Kulhumdoi Angalwadi Worker amadi asa wak marida makoina loriba thodang amadi kathokpaga loinana pangthokliba thabak singbu singthaba oina achamba khudul posting piduna ikai khumnaba utke masik sumathakta Thongzu Part 1 Gram Panchayat ki akoibada machi oiba chinjak sarasi malnutrition free oiba Gram Panchayat ama ohelasi haibana chingba kholau kya gloinana rally masu satki Lamdamasi dagi mayai kaba nisa chaba amadi yonba sing tingna ba tongan ba loop sing amadi miyam akan ba khongjang sang silingai serekta nambol khajuri maning laikai dagi kaithel lakpom evemhal amadi mahaki machani pana mayai kaba nisa ge polam sing yonduna khonai asibu sing nabagi thabak lesang sina satharagli ba asi khudak tagi leptrabadi ahak pacherak pinana ba lufna fireb lawre haina KCP People's War Group ki charol amana hairakli Handak sahigi oina Manipur matam isai gi lamda piba Lifetime Achievement Award 2019 gi oina Yensembom Bilasini da piragani haina apunba Manipur matam isai Kanglob Amik ki General Secretary M Dhananjoyna Fongdokre wafamasi ngasi ya school janam stan da laiba Amik ki office ta pangthokpa paugi mifam amada fongdokibani Amik ki President S Tijendra Advisor Kuleshwar Dr. Ais Naba Treasurer G. Chandrasu Sarugyaki General Secretary M. Dhananjoyna Makha Taraduna Handak Sahi Oina Manipur Matam Isai Numit Palan Thoram Lagliba September Kunmapan Amadi Kuntrada Lampel the Laiba Indian Medical Association Imagi Auditorium Holda Pangtok Lagani Palan Thoramatuda Tongan Vafurup Singi Fajaraba Isai Sing Saknairaba Band Singi Akhanaba Musical
composition sing amadi folk isai kyasu utkani thorom asigi manung chana handak chahi gi oina lifetime achievement award oina yansembam bilasini da cash prize oina lupa lishing kun lengyan fee amadi citation amaka piragani amarom da September kulhum doidagi music van transfer policy su chananaba haugo loinana van member amana yamdrabada chahi ohumdi ban amada lengdana legadabani Manipur da mafam punamakta pangthok leba isai gi thorom asi pung mari oibaga loinana numidang pung tarani thoi fawgi manungda loigadabani September Kunithoi da Funkiba Amiki General Body ki mifom amana amikpo hena fagananaba music singer amadi lyricist singi subcommittee ahumsu semle haiki Protection and Preservation Committee PPCM ki makhada lamyan ba irabo ningsang thoram observation committee lintok na sinba samaga kulumdo rak suba irabot ki bar anniversary ke mari leinana pangthokpa patriotic song competition asidi amiki member singna amadi amiki thongbi sing judge jury sing sau yagani pangthokadoriba tarathuk suba manipur matamisai numit asida amiki artist punamak suksoi soidana saruk yabinaba khanganjari manipur matamisai bu nusibiba mioi punamaksu open invitation pijari thoromasi yabiduna miyam punamakna saruk yabiduna mapung phan biraknaba Press ki sing nausing sesal sing kuthangda miyam punamakta amikna kokno na ikai M.Su Wangjing branch na sinduna tha sigi kunipanda category ahum thokna khaiduktuna leibak ningba Manipuri saireng sangdamnaba ama YK College Wangjing da pangthoklagani sangdamnaba asigi form M.Su Thawal district ki office amadi M.Su Wangjing Khongjom Khangabok Hairok Laisangthem branch ki office singda loba yagani haina M.Su Wangjing branch ki cherol amana hairakli Mana masingda tangduna laiva nematodes haina khangnaba tildagi ngakthoknanaba section thorang karamna paikhatkadagi haibagi matangda lawmi singi oiba nomgi wakhal taminabagi thoram ama ngasi Imphal East district ki manung chanba Yaripok tok singthada pangthokre Central Agriculture University Lamphelpat Imphal Center gi All India Coordinated Research Project on Nematodes in Agriculture gi Directorate of Research na sinduna pangthokiba thorom aduda Cow Imphal Center gi AICRP nematodes ki assistant nematologist Dr. Katrimayum Sumita na hai lomi isil inaw ayambana laina amadi tinna dagi ngakthoknana bakkan honai adubu nematodes kil matang dadi thoidokna khanadri pambi singda laina asina nar basu khangdabagi section thorang lokhate aduna lomi singda nematodes haiba asi karino til asina tarba pambi singda kari kari layong ulakani amadi til asi tare khangnabadi kari kari section thorang sing paikhatkani habadu khanghanaba awareness program asi pangthokpani haiki tongan tongan ba session ani thokna khaidoklaga pangthokiba ngasigi awareness program aduda akhang ahei singna nenatodos hariba til asi tarakpagi maram amadi ngakthoknabagi upai singi maramda marik chumba wa kaya ngangki ngasigi thorom aduda punna lomi cham romna sharuk yakhi District Administration Surachandpur and Superintendent of Police na punna sinduna nomagi oiba state asigi chingmai ayambada popi pambi thabna piriba mangjabagi matangda awareness program ama ngasi district training center holda pangthokre thoromaduda Manipur Police ki DGP LM Khongte Chorasan Police ki makok thongba official sing district administration gi official sing villager amadi civil society organization gi miyoi kyasu sarugyakhi Tom TV news ka wari sanabada DGP Khongte na hai hau ki bachahi kyadagi naf amadi atai law enforcing agency singa punna kusam naduna Manipur Police ki kambuna paktakna na popi pambi manghanduna lakli adumakpu fana yamna manghalabasu thabadi leptri district singi manungda Chorasanpur district asida popi pambi khwaidagi yamna thaba district oiri fibam asida aikhoi punna gyan taminaba mathau tai loinana nisagi ipaktagi khudingmakpu kanminasi haiki the process of production of morphine, opium, then brown sugar, heroin has been made possible. So it's a very important thing apart from fighting overall drug menace in the state. It's very important to put priority on illicit poppy cultivation. So this is the right time, the beginning, to spread awareness. Don't do it. If you do it, we are going to cut and we are going to lose your money.
Nauria Pakang Lakpa Kendrugi Manung Chanba Lion Jamaka Laikai polling station number 21/39 gi miyamna National Food Security Act 2013 gi Makada Laingak na piri bakana basing mapungpana fangbo ngamdre amadi ration card sing fangdana leire haina ngase Imphal West DC da wakacharulama pishinkre. Thoubal District Police Commando gi Kangbuna Tha sigi Kunmari da Faudel Kairembi dagi Malem gi thakta drug lalon bada marueba thaudang loba Myanmar macha ama yauna miyoi mari WY guli lak nimfu ko konana fagat pangam kraba matungda makata na thijin humjin bagi thabak chathabada nisagi polam sing adu lalon bada chenaba miyoi ani amasu Tripura dagi fagat pangam le haire Thoubal Police tagi fangba paugi matung inadi tha sigi taramapanda Thoubal District Police na Tripura Police ki mateng lorga miyoi ani adu Tripura dagi fagat kibani faraba miyoi ani adu North Tripura Dharmanagar dagi Jutan Malakar chahi kungamapan apokpa Syamal Malakar amadi South Tripura dagi Tanmoy Pal chahi kungani thoi apokpa Tapal Kanti Kawi makhoi ani dagi Fort Eco Sports Car amasu fangbangable makoi ani Tripura Court amada puthoklaba matungda numinin marini transit remand lawrga Imphal da purakle hairi lakliba 2020 February tarahumdoi da New York ta pangthokadoriba La Pravika Dalbefor Fashion Parata Fashion Designer Robert Naurembu musak khangbiduna mahaki collection showcase taunanaba invite tawrakle ngasi uripokta laiba designer asigi showroom da pangthokiba paugi mifam amada Robert Nauremna chatliba tha sigi kunithoi da Milan da pangthokiba International Fashion Week ta iramdam asibu chawkhat anaba state ama oinanaba amadi anoba innovative ideas mayam hapchinduna masana masabu thabak pijanabagi pandamda mahaki laikhidrabi mamagi mingda utkiba so ima collection da Robert Naurem gi collection mayam adubu sakhangduna best international fashion designer Milan award pirakhe masigi damak nungaiba phongdokladuna award asi asengba mapudi ahing nungthil khaidana fi sabiriba fishabi amadi mahaki staff singini hairaduna lamdam asida laiba mipim khidungba pusu thagatba phongdorakli February gi tang 13 da akhoi gi collection amukamu hanna Manipur gi Fazaraba Yongi Fazavase Utnabaidamagta Kuibu Baton Tawiri, Amadi Ayaba Pibiri, Sigidamakta, Yam Nungaiba Pungdokchari, Amadi, Agi Award, Amadi, Agi Ngasila Riba, Agi Stage, Akui Ladiba platform si Manipur Miam, Amadi, Aibu Nukshibiba, Amadi, Ladiba Miam, Sina Miam Singsina, Nukshibiba Gi, I see level Sibo Yoraga, Laktakivani, Duna, whole credit award say I public mayam gi mafamda sinazaningi amadi ai phi sabi singbu moi mafamda makhoi yaudana ai apamba puthoklamoi amadi ai tailoring unit yaramdana ai design apamba puthoklamoi duna makhoi mafamda ai aina phangjariba momento amadi award se makhoi gi su yawi haiduna ai media gi thongda ai haizaningi Thoubal District laiba angang singna nongmagi thengnoriba khudong chadaba seng amadi makhoi gidamak Child Thoubal na paikaliba thaurang singi matangda Child Advisory Board Thoubal gi oiba mifam amangasi DC Thoubal gi conference hall da pangthokre board asigi chairman oiriba Deputy Commissioner Thoubal gi mahut chinduna ADM Thoubal L Radhakantana chair loduna pangthokiba mifam aduda Child Advisory Board Thoubal gi convener Nonibala Naringbamna district asida laiba angang singna thengnoriba khudong chadaba kayagi matangda PowerPoint tawduna Miyamda Kanghanke Masigisu Matakta Sign Line Advisory Board Thoubal gi member Oriba Department Singna Lagudaba Thaudang Singi Maramdasu Wangangke Ngasigi Mifum Adugi Chair Lokiba ADM Thoubal L Radhakantana Advisory Board ki member Singna Magi Department Singna Lagudaba Thaudang Sing Thabakta Onthoknanaba appeal tawki MSME Development Institute Imphal Amadi CIPAM ga punna khusam naduranga si MSME cluster singi oiba intellectual
Property Right IPR haiba hiramda nomugi oiba awareness program ama pangthokre MG Avenue da laiba hotel yaifabada pangthokiba awareness program adugi nungi oiba warol piraduna MSME DI Imphal gi director in charge Tali Launcher na pangthokliba awareness program asina lalon itiki lamda thabak toriba kayada kanaba kaya piba ngamlagani lalon itik toriba kayana anobo wakal lon kaya puthok tuna chawkhatpagi lamda hidanariba asida IPR na loriba thaudangi matang daso sarugyariba kayada khanghanaba ngamlagani haiki diversify their products so that they can compete in the market field. Market is very competitive, complex situation, so they have to penetrate in within that market area. So they have to sustain their business. Otherwise, they will be in a dark place, like they will become sick. That is why we encourage them to do this awareness program for the benefit of the micro and small medium enterprise sector. Tom Tibina Paubitek High School gi yenghaidrawa fibam kayagi matangda akhanaba paudam ama miyamda July 13 da sandokraba matung Kolkata dagi nupa mana school asgi infrastructure khara chemjin birak pabu Paubitek Islamic Multicultural Association PIMCA amadi School Management Committee gi Maikai dagi thagat pa phongdorakle ngasi Wangoi Kendra gi manungda laiba school asida PIMCA gi President TS Razauddin na Tom TV da phongdorakpada lainga ki Maikai dagi school asida sotharaba kaya si tasin usinadana lairabasu Kolkata dagi industrialist amadi philanthropist Bridges Bhagat na school asigi sotharaba infrastructure kaya semjin birakpa asi school asigi oinadi laibak fabani amaromda kumja lising aniga kun fawgi manungda school asida lairiba award pa kaya laingak na akhanaba mieng ama sangbirakna basu mahakna laingak ki pukning su chingsilakhi pangkhakni school asi class 1 to 10 phogi standard da laibe school ne adobo classroom subna itaruk ta laibana mara moja class asi mapung phana 1 to 10 phosi chalaiba ngamdadan laire aduna awada pa hoji classroom ahum mari wale toilet bathroom gi awada pa laire fencing gi awad pa laire oja gi awad pa laire awada pa mayam sing asi lakadoriba 2020 asigi section haudri phau manungda mention biduna laingakna awada pa laitaba Paubiti High School amo henbi haina sarkar gi mekai da thamjare hauji amuk sanabagi pau phongbigani UPF na sinduna hokiba sahi singda mai pakna pangthokibagom tarahumdoirak suba mega marathon Manipur 2019 sahi asigi November 3 da pangthoklagani haina UPF ki President W Sekena ngasi paumi singa unaba amada lauthokre mapal kaingjibungda laiba amsagi office da pangthokiba paumi singa unaba aduda W Sekena makha taraduna Run for Your Nation haiba pandamda pangthokadoriba mega marathon Manipur asi inkhalakliba Nahakeabu Nisagi ipaktagi lapthok handuna tinjang kaijang daba khunai ama ohenna bagi pandamda pangthokpani haike Jang lamjel asi koina lakadoriba November gi tang ahum Sunday numit asi da Khumal Lampaki main stadium dagi koina lamtha jarakanda hana dagi mega marathon gi route aina mayamna masak khangduna leiraba route asi da aikoi pangthok jagadori hariba marathon asi Pangthona bahona bada Manipur ki tongan ba civil society ki organization sing Satra ki body sing amadi lamdam sigi leibiri ba amadi route achi de leibiri ba aikoi ki club sing ima sing na achoba mating pangbiu haiduna UP Manipur ki maikai degi aikoi na amuka na request taujari Manipur College na sinduna 2019-2020 gi oina Manipur University Sports Committee gi meeting makada Manipur College na sinduna Manipur University Inter College Kabaddi Men and Women 2019 ngasi loisun kre nupa gi kanglupta chahi asigi oina Mayai Lambi College na Regional College pu point 34/32 da thoiduna champion oikibaga loinana nupi gi kanglupta Mayai Lambi College na Regional College pu point 50/27 da maithiba piduna champion oikre Ngasi nungtil phone ki ba pause singda kari kari maru iba pau yar iba habadu me ampun namung mi ing taminasi Kanglei pok ki maira
National gi thakta Manipur gi Agriculture Department na mahi marong yamna puthokpagi damak lupa crore manga gi manapi gi dawri. BJP gi dissident MLA kaya Delhi da kem tawduna leiri. Center gi BJP gi lusingba singna hojik fawbudi makhoi gi wakat tabidana leiri. Oza transfer tawkhibagi mayokta mahiroi singna ukhru lambi tingjinkhre. Thobal police na Tripura dagi drug lalonba miyoi ani fagatpa ngamkhre. Kangla Pau BJP gi lengak sida lusingba sinbagi wafam leite. MLA kharana Rajyapal unakibadu maranai unaramba yai sarkar gi natte Biren. Manipur na thoidok hendokpa performance ki damak National Panchayat Award mari phanglai. RPF sarga nomai asaba pairga dhamka tarumba miyamna farga police ta sinakre. Maungna ha singnangai maungda sirambadagi police na local ga rim smoke ta thamlamlai. Chhattisgarh gi Bastar division da Maoist na misam ahum kaptuna halamlai. Jammu Kashmir na golden card pibada ahan state oire. Pandam Congress ki councillor manga BJP da chongsilakre Chief Minister na okre. BJP ki lengak lakpadage Manipur sel thumgi phibam da mangjel thana sakhotpa ngamle Chief Minister. Plastic thingnabagi matangda mass rally kam awareness program pangthokre. Plastic khwaidagi yamna IMC da pisilakpa miyoida lupa lising kontra gi mana piragani. Jai. Mitay pangal khunthok ningsing numit puthoknaba seminar pangthoklaga miyam gi warep lawbudori. Ngaihak ki oiba wakal thadoklaga tungi mirol na karam tawhogani haibadu khanse Jayant Kumar. Loislakpada maruiba pau amuka na pizari. Tongan ba political party singda laiba MLA amadi hana minister oiram laba miyoi kaya BJP da changlak nabagi wafam lei haina Manipur Chief Minister N Birena haikre. Lamdam sida fangiba afaba makhalgi ganja sing asi register tawraba pharmacy amada pinanaba sarkar asigi cabinet na khanaragani haina Health Minister L Jayant Kumar na phongdokre. Amadi Ozani Fan transfer tawkibabu yaningdaba phongdoktuna Biramangol College ki mahiroi singna Imphal ukrul lambi paring pungkara chinglure. Ngasigi oinadi Manipuri pau matang sida loijare miyeng tabiriba punamakpu ARUNBALA na amukka hana khurumjari.